Gaza schools-singda US na saba bomb-sing sisinaduna landake HRW. Izarena US na saba bomb-sing sisinaduna minungsi leitena Gaza schools-singda sangjapam lauguna leiriba miyamda landake haina Human Rights Watch HRW na phongdorakre. HRW gi ngasi phongkiba report amagi matung ina kumja lising ani kulhumdoi gi October dagi hauna Hamas amasung Israel gi marakta haukiba lal aduda Israel lanmina Gaza da leiriba schools-singda sangjapam lauguna leiriba miyoi-singgi mathakta masing thingamdana nongthaktagi landa chathake. Israel na international law khongawngoduna US na saba khusu khulai sing sizinaduna micham miyamgi mathakta minungsi yauguna landa chathake. SRW na thijinbadage phanglakpa report amagi matung ina kumja lising ani kunmari da thokiba thogdok anida United States ki GBW 39 small diameter bomb sing sizinaduna landaki bagi kudam changdam su fanglei. Kumja lising ani ka kunmari ge July 13 US na saba bomb sizinaduna Jail Valada leiba Khadija School da sangjapam lauguna leiriba miyoi singgi mathakta landa chathagibada miyoi 15 hatke. Sahi aduge September 12 dagi Gaza gi Zaitown C School da landa chathaduna miyoi 13 hatki haire. Lukhrabi mama masagi misi leingakna lotsinduna thamlabra JAC. Haukiba chahi lising ani kunmari ge September 12 da Imphal West ke Hyriba mayai lekaida yamna chinganingai oiba moongda Lukhrabi mama machana phamungda punna siduna leiramkibage asumba langla langjil leingakna amadi magisterial inquiry na hauzik phawa putokpa ngamdri. Kumja lising ani ka kunmari ge October 12 da thokiba government ke order amagi matung ina magisterial inquiry ge report tha amagi manungda submit tawguna singnaba misi asigi achumba langla langjin puthokani haikiba aduna tha tara sujilaglaba phawa inquiry ge report lebak miyamda khanganba leitre. Leingakna atamna singnaba misi asigi mari makong loslibra natragana Lukhrabi mama masaki kanasu leite matu soli haiduna mara leiba sing yokhatuna thamlabra haina JAC against unnatural death of Basanti and Lansenbi mama masaki convener makhatari. Convener gi serol asina nupi angang singge mathakta sathaba crime singge mayokta leiba achumba pamba amadi kana laijadraba singge damakta lebliba lebak miyam amata oina leminaduna asigumba tabada tu chunglaba thodok sing asi makha chatharakta naba aikoi punna khongpham sena thengnamina si haina JAC gi serol asida makhatana phongdorakli.